ꯍꯧꯖꯤꯛꯁꯦ ꯕꯣ ꯈꯦꯆ꯭ꯔꯤꯁꯦ ꯊꯣꯡꯒꯥꯟ ꯈꯨꯗꯤꯡ ꯍꯦꯛ ꯌꯣꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯅꯣꯡ ꯇꯥꯗ꯭ꯔꯦ ꯀꯣꯏꯂꯥꯁꯇ ꯅꯣꯡ ꯇꯥꯔꯦꯅꯦ ꯇꯥꯔꯦ ꯁꯤ ꯑꯇꯩꯅ ꯅꯠꯇꯦꯗ ꯃꯊꯛꯇ ꯏꯁꯤꯡ ꯂꯩꯇꯕ ꯑꯗꯨꯅꯅꯤ ꯉꯥꯏꯈꯣ ꯅꯝꯕꯔ 1 ꯁꯣꯏꯔꯦ ꯒꯥꯔꯤ ꯊꯧꯔꯗꯤ ꯍꯦꯜꯃꯦꯠ ꯎꯞꯀꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯣ ꯍꯦꯜꯃꯦꯠ ꯎꯞꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯍꯦꯜꯃꯦꯠ ꯎꯞꯇ꯭ꯔꯤꯁꯤꯔꯣ ꯃꯊꯥ ꯁꯥꯕꯩꯅꯤꯅꯦ ꯃꯊꯥꯁꯦ ꯀꯩꯗꯧꯕꯩ ꯁꯥꯔꯤ ꯁꯝꯗꯣ ꯍꯦꯜꯃꯦꯠ ꯎꯞꯄꯗꯤ ꯁꯝꯗꯣ ꯊꯤꯒꯅꯦꯅ ꯇꯧꯏ ꯃꯊꯥꯁꯦ ꯀꯔꯤꯒꯤ ꯁꯥꯔꯤꯅꯣꯕ ꯁꯝ ꯍꯧꯗꯕꯩ ꯁꯥꯔꯤꯅꯤ ꯃꯊꯥꯁꯦ ꯁꯝꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯍꯧꯗ꯭ꯔꯤꯕ ꯃꯊꯥꯁꯦ ꯁꯥꯃꯟꯗꯅ ꯍꯧꯗꯕꯅꯤ ꯑꯗꯨꯗꯤ ꯁꯝ ꯍꯧꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯊꯥ ꯁꯥꯃꯟꯕꯒꯤ ꯃꯊా ꯁꯥꯔꯤꯁꯤ ꯀꯩꯗꯧꯕꯩꯅꯣ ꯁꯝ ꯍꯧꯗꯕꯩ ꯁꯝ ꯍꯧꯗꯕꯒꯤ ꯌꯦꯟꯕꯤꯒ ꯌꯦꯔꯨꯝꯒ ꯀꯅꯥꯅ ꯍꯜꯂꯦꯗꯣ ꯇꯥꯔꯦꯅꯦ ꯉꯥꯅꯨꯅ ꯍꯜꯂꯦꯗꯣ ꯅꯤꯡꯊꯤꯔꯕ ꯂꯝꯗꯝ ꯁꯤꯡꯖꯃꯩ ꯀꯧꯕ ꯂꯝꯗꯝ ꯀꯩꯊꯦꯜ ꯑꯅꯧꯕ ꯁꯥꯈꯤꯕ ꯂꯝꯗꯝꯅꯤꯅꯦ ꯀꯩꯊꯦꯜ ꯑꯅꯧꯕ꯭ꯔꯣ ꯁꯤꯕꯣ ꯀꯩꯊꯦꯜ ꯑꯅꯧꯕꯅꯦ ꯂꯤꯕ ꯃꯥꯟꯕꯩ ꯋꯥꯅꯦ ꯑꯣ ꯎꯇꯤ ꯀꯛꯑꯝꯗꯖꯥꯠꯂꯣ ꯎꯇꯤ ꯀꯛꯄ ꯕꯤꯂꯥꯝꯕꯥꯇꯤ ꯑꯣꯏ ꯂꯩꯔꯝꯕ ꯀꯣꯏꯂꯥꯁ ꯁꯥꯕ ꯅꯨꯡ ꯑꯣꯏ ꯂꯩꯔꯝꯕ ꯀꯩꯅꯣ ꯇꯧꯅ ꯎꯗꯦꯕ ꯉꯥꯟꯅ ꯎꯗꯦꯕ ꯄꯨꯡꯉꯥꯟ ꯉꯥꯟꯒꯗꯕꯅꯦꯕ ꯀꯩꯊꯦꯜ ꯑꯍꯟꯕꯁꯤꯕꯨ ꯕ꯭ꯔꯥꯏꯠꯅꯦꯁ ꯂꯩꯔꯣꯏꯗ꯭ꯔꯣ ꯇꯧꯕꯗꯤ ꯃꯣꯠꯁꯟꯕ ꯂꯝꯅꯤꯗꯅ ꯍꯣꯏ ꯑꯁ ꯀꯣꯡꯀ꯭ꯋꯥꯁꯤꯁꯨ ꯍꯥꯎꯋꯦ ꯅꯣꯡꯒ ꯑꯣꯏꯅꯕꯁꯤꯁꯨ ꯅꯣꯡꯒ ꯃꯥꯔꯤꯕꯁꯦ ꯍꯥꯎꯋꯦ ꯅꯥꯔꯨꯝ ꯁꯥꯔꯒꯀꯣ ꯑꯗꯒꯤ ꯂꯧꯈꯝꯗꯨꯅ ꯏꯪꯉꯤ ꯀꯣꯡꯀ꯭ꯋꯥ ꯆꯥꯔ ꯅꯣꯡꯒ ꯊꯧꯕꯁꯦ ꯗꯣꯟ ꯇ꯭ꯔꯥꯏ ꯗꯤꯁ ꯑꯦꯠ ꯍꯣꯝ ꯑꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯅꯨꯡꯉꯥꯏꯖꯩꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯁꯤꯅ ꯀꯩꯅꯣ ꯋꯥꯈꯜ ꯏꯪꯕꯒꯤ ꯏꯪꯉꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏ ꯅꯣꯡ ꯇꯥꯕꯒꯤ ꯑꯩꯈꯣꯏ ꯅꯣꯡꯁꯦ ꯑꯍꯤꯡꯗ ꯇꯥꯒꯦ ꯇꯥꯈ꯭ꯔꯣ ꯑꯗꯒꯤ ꯑꯌꯨꯛꯇ ꯇꯥꯒꯦ ꯇꯥꯔꯣ ꯁꯨꯃꯥꯏꯅ ꯁꯤ ꯇꯥꯏꯃꯤꯡꯁꯦ ꯇꯥꯕꯁꯦ ꯇꯪꯈꯥꯏ ꯀꯣꯟꯅꯗꯦ ꯑꯗꯣ ꯍꯦꯛꯇ ꯇꯧꯕ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯣꯡꯒꯤ ꯕꯤꯚꯥꯛ ꯄꯥꯏꯔꯤꯁꯤꯁꯨ ꯃꯥꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯨ ꯑꯣꯟꯅꯔꯖꯥꯠꯂꯥ ꯂꯩꯇ꯭ꯔꯤꯉꯩ ꯃꯊꯛꯁꯤꯗꯅꯦ ꯁꯤ ꯋꯦꯗꯔꯁꯦ ꯐꯔ ꯍꯦꯛꯇ ꯇꯥꯕ ꯍꯣꯏꯅꯦ ꯁꯥꯇꯤꯟ ꯂꯩꯕ ꯉꯝꯗꯕ ꯃꯤꯗꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯐꯤꯕꯝ ꯑꯃꯅꯤ ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯕꯨꯠ ꯇꯣꯡꯗ꯭ꯔꯒꯗꯤ ꯆꯠꯄ ꯌꯥꯗꯕ ꯃꯐꯝ ꯂꯝꯕꯤ ꯑꯣꯏꯗꯣꯏꯅꯤ ꯁ꯭ꯋꯥꯏꯗꯤ ꯁꯨꯡꯐ ꯐꯔꯣꯏ ꯁꯤꯁꯦ ꯃꯦꯞꯇ ꯌꯥꯎꯗꯦꯕ ꯁꯤ ꯂꯝꯕꯤꯁꯦ ꯁꯤꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯦꯞꯇ ꯌꯥꯎꯗꯦ ꯑꯗꯨ ꯁꯤꯒꯤ ꯅꯣꯡꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯑꯃꯨꯛ ꯂꯦꯞꯈ꯭ꯔ ꯃꯥꯜꯂꯤ ꯃꯊꯥ ꯑꯃꯨꯛ ꯁꯥꯕ ꯍꯧꯔꯦ ꯁꯝꯁꯦ ꯑꯃꯅꯤ ꯀꯦꯟꯗꯣꯏꯅꯦ ꯁꯝꯁꯦ ꯑꯩꯁꯦ ꯇꯦꯔꯦꯅꯥꯝꯗ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯑꯉꯥꯏ ꯍꯥꯠꯄꯤꯗꯣ ꯑꯉꯥꯏ ꯍꯥꯠꯅ ꯃꯌꯥꯏꯗ ꯌꯥꯎꯗꯕꯅꯤ ꯎꯄꯥꯏ ꯂꯩꯇꯕ ꯑꯩꯅ ꯃꯇꯥꯏ ꯍꯥꯠꯄꯤ ꯀꯧꯔꯦ ꯁꯝꯁꯦ ꯈꯜꯂꯦ ꯃꯅꯤꯡ ꯑꯣꯏꯅ ꯍꯥꯜꯂꯛꯑꯅꯤ ꯀꯗꯥꯏꯁꯤꯗ ꯄꯨꯟꯒꯗꯕꯅꯤ ꯀꯩꯗꯧꯗꯣꯏꯅꯣ ꯖꯦꯂꯤꯅ ꯈꯥꯛꯄꯗꯤ ꯌꯥꯔꯒ ꯑꯩꯈꯣꯏ ꯀꯩꯗꯧ ꯈꯥꯛ ꯌꯥꯔꯣꯏꯗꯅꯣ ꯍꯣꯏꯅꯦ ꯖꯦꯂꯤꯒꯤꯗꯨꯁꯨ ꯃꯃꯥꯡ ꯌꯥꯎꯗꯦ ꯃꯃꯥꯡ ꯂꯣꯏ ꯀꯛꯊꯠꯄꯤꯅꯦ ꯃꯅꯤꯡꯗ ꯄꯨꯟꯒ ꯂꯣꯏꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏ ꯐ꯭ꯂꯣꯛꯇꯣ ꯆꯦꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯣꯏ ꯀꯩꯅꯣ ꯃꯥꯟꯕꯤꯗꯣ ꯐꯩꯖꯣꯝ ꯃꯥꯟꯕꯤꯗꯣ ꯍꯣꯏ ꯐ꯭ꯂꯣꯛꯅꯦꯃꯤ ꯃꯣꯏ ꯁꯦꯠꯂꯤꯗꯣ ꯖꯦꯂꯤ ꯁꯦꯠꯂꯤꯗꯣ ꯐ꯭ꯂꯣꯛꯅꯦ ꯑꯩꯈꯣꯏ ꯍꯤꯟꯗꯤꯗ ꯕꯥꯕꯤꯅꯒ ꯌꯥꯝ ꯆꯦꯠꯄꯗꯣ ꯑꯗꯨꯝꯕꯅꯦ ꯑꯗꯨꯝꯕ ꯑꯃ ꯁꯦꯠꯂ ꯃꯅꯤꯡ ꯄꯨꯟꯈ꯭ꯔ ꯂꯣꯏꯔꯦ ꯁꯤ ꯀꯋꯥ ꯍꯣꯟꯁꯨ ꯃꯨꯠꯈ꯭ꯔꯦꯅꯦ ꯑꯁ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯇꯥꯞ ꯑꯗꯒꯤ ꯌꯥꯝ ꯂꯩꯔꯝꯃꯦ ꯊꯥꯏꯅꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯣꯔꯠ ꯑꯦꯋꯣꯁꯤꯗ ꯂꯩꯕ ꯍꯣꯜ ꯑꯃ ꯂꯩꯔꯝꯕꯅꯦ ꯑꯗꯨꯒꯤ ꯍꯣꯜꯗꯨꯗ हम दिल दे चुके सनम तरप तरप इस दिन आहे निकलती रहे तुझको सजा दी आपकी मी परेंग परेंग चटपति इशꯩꯗꯣ ꯑꯗꯨ इशꯩꯗꯣ मी परेंग परेंग चटपꯅꯦ ꯑꯗꯨꯗ ꯃꯣꯏꯅ ꯀꯞꯄꯤ ꯃꯤꯁꯤꯠꯁꯤꯗ ꯅꯣꯟꯊꯗꯅ ꯑꯁ ꯑꯃꯨꯛ ꯅꯣꯡꯃ ꯍꯧꯔꯦ ꯐꯣꯟꯗꯩꯗꯤ ꯐꯤꯂꯝ ꯌꯦꯡꯍꯧꯕꯁꯦ ꯅꯪꯍꯧꯗ꯭ꯔꯦꯗꯕꯨ ꯍꯣꯏ ꯑꯩꯗꯤ ꯅꯪꯍꯧꯗ꯭ꯔꯦ ꯑꯉꯥꯡꯅꯤꯅꯦ ꯁꯣꯇꯥꯅꯤꯅꯦ ꯕꯤꯐꯣꯔ 18 ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ 18+ꯗꯤ ꯑꯣꯏꯔꯦ ꯋꯥꯠꯂꯤꯗ ꯌꯥꯔꯦꯅ ꯍꯧꯖꯤꯛ 18+ꯀꯤ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯂꯣꯏ ꯌꯦꯡꯕ ꯌꯥꯔꯦ 18+ꯀꯤ ꯊꯕꯛ ꯂꯣꯏ ꯌꯥꯔꯦ ꯑꯗꯨ ꯃꯤꯅꯤꯅꯀꯣ ꯀꯩ ꯋꯥꯅꯣꯅꯦ ꯑꯁ ꯑꯗꯣ ꯁꯤꯒꯤ ꯋꯦꯗꯔꯁꯤꯅꯗꯤ ꯌꯥꯔꯣꯏ ꯏꯕꯥꯏꯅꯤꯁꯨ ꯑꯩ ꯀꯨꯀꯔ ꯊꯥꯒꯠꯂꯨ ꯐꯗꯧ ꯃꯥꯜꯂꯦꯗ ꯀꯨꯀꯔ ꯊꯥꯒꯠꯂꯒ ꯏꯁꯤꯡ ꯐꯨꯠꯇꯣꯏꯔꯥ 이싱두가 좀 떠오르지 그노 이싱 잘 로래 이싱 잘 로래 잘 로래 이싱 아사바 탁바 얌페 이싱 사바제 이싱 아사바 로 아사바나 브롱브롱 쇼도 탁도 나데 lumbu 사바 보디 템퍼레처 하나 말이부터 보디 템퍼레처 사가담 강바제 햄베 야우디제 파테 강이네 봐 레이터 미우 파이 레이터가 아도 레이터 미 레이터 비비로드라 그나나 비럭도노다 트레싱도 비드라간지다 होइने अपी पीबदी अमतबु लैत्रेने अतै जिल्लारे ग्यास फो फंगद्रे कुइरेना आई चाक थोंद्रि तो मुसे चा लैजे कुइरे केनो चाक थोंददना खेसी होइ चाइ नहानजो नांगिदो तदु हाउदि हाउए अदुबो
ꯆꯦꯡ ꯆꯥꯝꯃꯤꯕ ꯀꯣꯟꯗꯨꯗꯤ ꯑꯃ ꯂꯩꯇ꯭ꯔꯕ ꯍꯥꯏꯔꯤꯅꯦ ꯗꯤꯚꯥꯏ ꯀꯣꯟ ꯃꯥꯜꯂꯖꯥꯠꯅꯤꯅꯦꯕ ꯍꯩꯖꯤꯡꯒꯥꯡ ꯌꯧꯔꯦꯅꯦ ꯍꯩꯖꯤꯡꯒꯥꯡ ꯍꯣꯏꯅꯦ ꯌꯧꯔꯦꯅꯦ ꯍꯩꯖꯤꯡꯒꯥꯡꯒꯤꯁꯨ ꯀꯩꯅꯣꯗꯣ ꯉꯥꯏꯍꯥꯛ ꯅꯠꯇꯦ ꯏꯕꯥꯏꯅꯤ ꯉꯥꯏꯍꯥꯛ ꯊꯥꯝꯃꯒ ꯇꯦꯕꯜ ꯃꯆꯥꯗꯣ ꯐꯝꯃꯨꯁꯤꯔꯣ ꯇꯦꯕꯜ ꯃꯆꯥ ꯐꯝꯃꯒ DI ꯀꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ DI ꯀꯥꯔ ꯀꯨꯝꯊꯔ ꯂꯣꯏꯔꯦ ꯀꯥꯔꯣꯗꯤ ꯀꯨꯝꯊ ꯇꯥꯝꯃꯤ ꯀꯨꯝꯊꯔꯛꯄꯗꯗꯤ ꯀꯩꯅꯣꯅ ꯌꯣꯠꯅ ꯈꯥꯖꯤꯟꯕ ꯃꯐꯝꯗ ꯑꯣꯏꯅ ꯂꯩꯔꯝꯃꯅꯤꯅꯦꯕ ꯑꯁ ꯑꯗꯨ ꯀꯥꯏꯗꯦ ꯂꯧꯊꯣꯛꯅꯕꯒꯤ ꯍꯣꯠꯅꯕꯗ ꯏꯀꯥꯏꯖꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯑꯁ ꯑꯗꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯗꯣ ꯃꯤ ꯐꯣꯔꯦꯟꯗꯗꯤ ꯒꯨꯔꯨ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯌꯥꯝ ꯏꯪꯕꯗꯣ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯌꯥꯝ ꯏꯪꯕ ꯑꯗꯨꯝ ꯏꯪꯉ ꯂꯩꯕ ꯂꯝꯗꯣ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯑꯁ ꯑꯥꯏꯁꯂꯦꯟ ꯔꯁꯤꯌꯥ ꯑꯥꯏꯁꯂꯦꯟꯁꯨ ꯑꯗꯨꯝ ꯏꯪꯖꯥꯠꯂꯣ ꯑꯥꯏꯁ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣ ꯍꯣꯏ ꯑꯗꯨ ꯑꯥꯏꯁꯂꯦꯟ ꯍꯥꯏ ꯑꯩꯈꯣꯏꯔꯣꯝꯗ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠ ꯄꯥꯠ ꯂꯩꯇꯕ ꯀꯩꯁꯥꯝꯄꯥꯠꯀꯨꯝꯕꯗꯣ ꯑꯗꯨꯝꯕ ꯑꯣꯏꯔꯝꯃꯗꯤ ꯑꯥꯏꯁꯂꯦꯟ ꯆꯠꯂꯨꯗꯣꯏꯅꯦ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤ나 ꯆꯠꯂꯨꯔ ꯎꯜ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯈ꯭ꯋꯥꯏ ꯏꯪꯕꯁꯦ sida moi ingba jaga da angang lai tam chabu pek hum bither chale ai sagalna ba ai nan ta bon angang lai tam chabu je pe hum bither chale adu di u da driver kai no ne wo ai di accident oi bai ning le moi gari tai thong nei ma le nang sai accident ma ukhalu bada gi accident oi bada ning gre na ta hoi asadu ma moi le gai da okto do ko bigap di ta de hoi ai na mo gari do kitang maram cha ba thoro madi ngwa ba ai di wai lok char ba theng na ba ne me ada thangkat ba di mayam jang thangkat mi na re okto do da nga ra ga es moi aha ma da di wo island hoi dan je asu ju ya bo se ko je ni le ra me ba okto da ju kan do gen ma ne ba aroi bi swi ta ada thati den jem bon de ai okto do aroi bi ne dai do ke li ja na pura kuni na emergency ni si ne moi de ai wai bara ga u ba du da askari na tau rei ji bo na ai di adam chum na thau je le ba oi ra ga moi de security di maning da emergency jang bom nei ja ni da ai da ai ni thau ge security khau ge la tau ne ba security ni je khara phing up tau chang ge ba kari khu dau no hai bai mong da ada emergency ni kitang nu re kham ni karon kham de no ai moi sen je la chu mu tong ko la kal le adu mai tau BPO le normal le ra me na mai tau le ho ada yung wai pe ga dum lai sida nong ge hang ra gum ni atia je ai o chi o di phui lok thora ne ai phui ni ngak tre chi wei der je phui ni ngak tre chi di kai de ge chi wei der ji di ya roi ni sup amam thak ki jero awa tabi ga sup amam awa tabi ga sup thak ki jera ba weather ji ga chana ba sup to ko kai no nungdin da cha ba je kai kau ge nungdin da cha ayuk ta breakfast kau re lunch dinner lai re nungdin da apoi cha bo cha ba je english da kai dessert se ba du chung ge dessert ma cha la la snacks snacks oi anaconda snack snack lai re anaconda lai re adu loi lai re adu ji nungdin ni na apoi ni je light oi na hai ta re ta ko chok ta na ba eno mom di tha gi ji ke no adu tha je kai de tha je no wala sa tha ta mi ado kamai tok je no ai apoi ni kai no bo nan gi mafam apoi ni bora jarak ko do adu bo ka tha je na tra na apoi ni na muk sup tak ko do ado in taw jra Mana mina question hanga question ni luri je oi heavy di ta doi ba adu chang gi bi je oi snack di wo ro ba ana ko da la ni adu chang go de adu da nga ji ya tao sup mam thao ro je hek thawal de se lan chen gi ba ga yong je thawal de se lan chen ba ga kong kang le me kong kang iseng am jong de but is somebody waste na lure hai tha bo kai wa nga sai ju hai ui ne asa lâu lấy jaga da ta de sai na tai na apoi ye ma pham yo de sport yo de ne poi sport chi yo de jin mani lambi habib ta hajala je tu de na thau ta ro ga do a gi do da je sa ri ngai phai hai de doctor chalo ka han do hai re kai ha koi hen man len to yo oi sa ri ngai phai vai bu na ta sa lo sa ri ngai phai ga na hai do doctor chalo na na sa man le han do hai koi sa ba chang ko su ba chang ka khen na kwa tu na ni oi sa man hen ba ang ka so nu ro ba ta man u re
ꯃꯌꯥꯏꯗ ꯂꯩꯔꯦ ꯇꯥꯖ ꯁꯤꯗ ꯇꯥꯖꯃꯍꯜꯗꯩ ꯐꯖꯩ ꯍꯣꯏ ꯑꯁ ꯇꯥꯖꯃꯍꯜꯒꯤ ꯐꯤꯠꯇꯣ ꯐꯪꯉꯝꯗꯧ ꯃꯥꯜꯂꯦ ꯑꯁꯤ ꯐꯤꯠꯇꯨꯅꯤ ꯇꯥꯖꯃꯍꯜꯒꯤ ꯇꯥꯖꯃꯍꯜꯁꯨ ꯃꯣꯏ ꯇꯣꯡꯒꯗꯣ ꯌꯥꯎꯏꯅꯦ ꯃꯅꯤꯄꯨꯔ ꯇꯥꯖꯃꯍꯜ ꯍꯥꯏꯁꯤꯗ ꯂꯩꯇꯦ ꯍꯥ ꯇꯥꯖꯃꯍꯜ ꯑꯩꯈꯣꯏꯒꯤ ꯇꯥꯖꯃꯍꯜ ꯌꯦꯡꯕ ꯆꯠꯄꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯤꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯗꯅ ꯂꯩꯔꯣꯡ ꯂꯥꯛꯄꯤꯔꯣ ꯇꯥꯖꯃꯍꯜ ꯌꯦꯡꯕ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨ ꯃꯥꯏ ꯊꯣꯡꯕꯥ ꯅꯨꯡꯕꯥ ꯈꯔꯗꯤ ꯈꯦꯠꯅꯩꯀꯣ ꯑꯗꯣ ꯌꯥꯗꯤ ꯌꯥꯏ ꯀꯣꯏꯁꯦ ꯈꯔ ꯁꯥꯟꯊꯣꯛꯈꯤꯁꯤꯔꯣ ꯁꯥꯟꯗꯣꯛꯅꯕ ꯁꯥꯟꯗꯣꯛꯅꯕ ꯑꯗꯨꯅ ꯐꯖꯩ ꯍꯣꯏ ꯀꯥꯔꯜ ꯃꯥꯔꯛꯁ ꯁꯨꯝ ꯂꯩꯈ꯭ꯔꯁꯤꯗ ꯀꯩꯗꯧꯔꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯗꯧ ꯂꯩꯔꯒꯦ ꯇꯧ ꯍꯣꯏ ꯀꯣꯏ ꯀꯛꯇ꯭ꯔꯦ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯍꯥꯏꯔꯛꯑꯅꯤ ꯊꯕꯛꯇꯨꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯔꯝꯃꯣꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯀꯣꯏ ꯀꯛꯇ꯭ꯔꯗꯤ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯆꯞ ꯃꯥꯟꯅꯅ ꯐꯣꯟ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯄꯥꯏꯔꯦ ꯑꯗꯨꯒ ꯕ꯭ꯔꯦꯟꯗꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯗ꯭ꯔꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯁꯨꯞꯇꯤ ꯂꯥꯟꯊꯣꯔꯛꯑꯃꯤꯅ ꯆꯉꯥꯡꯒ ꯑꯣꯏꯅ ꯇꯥꯃꯤꯅꯦ ꯆꯉꯥꯡꯅ ꯈꯔ ꯍꯣꯡꯉꯦ ꯆꯉꯥꯡꯅꯗꯤ ꯐꯩ ꯆꯉꯥꯡ ꯑꯃꯒ ꯕꯣꯔꯥ ꯑꯃꯒ ꯑꯗꯨ ꯇꯧꯔ ꯑꯁ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯗ ꯆꯪꯁꯤꯜꯂ ꯆꯥꯔꯣꯁꯤꯔꯥ ꯂꯨꯍꯣꯡꯕꯩ ꯆꯪꯁꯤꯜꯂ ꯆꯥꯔꯣꯁꯤꯔꯥ ꯍꯣꯏ ꯑꯁ ꯌꯥꯗꯤ ꯌꯥꯕꯖꯥꯠꯅꯤ ꯊꯣꯛꯇꯅꯕ ꯅꯣꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯛꯀꯦꯅ ꯂꯥꯛꯄꯅꯦ ꯅꯣꯡꯁꯤꯃ ꯍꯥꯡꯊꯣꯛꯈ꯭ꯔꯦ ꯁꯤꯗꯗꯤ ꯒꯨꯔꯨ ꯂꯣꯏ ꯅꯣꯡꯁꯤ ꯇꯥꯔꯝꯗ꯭ꯔꯦ ꯑꯗꯨꯅꯤ ꯍꯥ ꯁꯤꯀꯤꯃꯨꯛ ꯇꯥꯔꯝꯗ꯭ꯔꯦ ꯍꯣꯏ ꯁꯤꯗꯗꯤ ꯋꯦꯗꯔ ꯆꯦꯟꯖ ꯇꯧꯔꯛꯑꯃꯤꯅ ꯋꯥꯈꯜ ꯑꯃꯨꯛ ꯆꯦꯟꯖ ꯂꯥꯛꯄ ꯋꯦꯗꯔꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯥꯛꯑꯦ ꯋꯦꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏ ꯋꯦꯗꯔ ꯃꯇꯨꯡ ꯑꯣꯏ ꯋꯦꯗꯔꯁꯦ ꯑꯗꯩ ꯀꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜ ꯇꯣꯡꯉꯥꯜꯂꯤ ꯃꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜ ꯇꯣꯡꯉꯥꯜꯂꯤ ꯃꯩ ꯃꯝꯕ ꯃꯐꯝꯗ ꯍꯧꯗꯣꯡꯐꯥꯎꯗ ꯇꯨꯃꯤꯟꯅ ꯆꯥꯒꯦ ꯇꯧ ꯍꯣꯏ ꯉꯥꯔꯤꯗꯣ ꯍꯣꯏ ꯃꯩ ꯃꯝꯕ ꯖꯒꯥꯁꯦ ꯑꯁꯤꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯊꯧꯒꯠꯂꯨꯁꯤꯔꯣ ꯌꯥꯏ ꯂꯣꯏꯈ꯭ꯔꯕ ꯆꯤꯡꯅꯤꯅꯦ ꯃꯥꯅꯦ ꯆꯤꯡ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏꯐꯝ ꯂꯩꯇ꯭ꯔꯦ ꯁꯤ ꯂꯦꯛ ꯑꯃ ꯂꯩꯅꯦ ꯂꯦꯛ ꯅꯠꯇ꯭ꯔꯣ ꯃꯥꯙꯨꯔꯤ ꯂꯦꯛ ꯀꯩꯅꯣ ꯁꯤꯀꯤꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯠꯄꯗ ꯂꯩꯕꯗꯣ ꯑꯔꯨꯅꯥꯆꯜ ꯆꯠꯄꯗ ꯂꯩꯕꯗꯣ ꯃꯥꯙꯨꯔꯤ ꯂꯦꯛꯅꯤꯅꯦ ꯁꯤꯗꯤ ꯑꯁ ꯐꯖꯩ ꯌꯦꯛꯄ꯭ꯔꯣ 이거 야니 스위밍풀네 록다이 젠드락바 시비스니네 사무드라니 그이노 고아니 마이 묵다 칼레니 마이 묵다 칼레니 바 끼잉에 뭐이 레릭 좀 양과 콜이드나 신호 막그 더봐 아니 저희 신호더니 이거 가리는 파무이도 싱고 건 가지도 마나 깽무게 떼ꯛ도로 마탁들 레이고 눅 낚네 난 까르 숭고 싱 까르버네 난 나데 까르이제 시디 그노 아프가니스탄 싱게 마나 완상이네 오 모이 그노다가 떠우도 아코이 아메리칸 스나이퍼다가 야고 싱두니네 눅 낚도 오이부도 시기 징검기 징지가 시기 징지가 시기 까락다 했다라 swai pat masam leiraga si phajana leiram chingnedo singi loisalamne si singimdi phajana loigi khanghoudana aduga siki karaktana chabok changibei oidoneba manipurgi yum awang ba pat oina leiram mafamda phamon thorakhiba sigi singigi mapanane habi si pura afghanistan gi sing chamanari adama tonam khagli khalli अफगानिस्तान के अमेरिकन स्नाइपर दो हाँ असोना कने उजने पाट नि ने मु रेजना सबो खुल ले रे थरो थंबाल लोरे कने सोना कंगी दे long long ninga di chat kini bai ai yong am singam me sidi oi kot khaba matam khar gi manung da sigi sing ji u phangaro da adugu masing oi badagi mateng khang namjabani video mateng ka Great Wall of China ki wall dunine mateng khak tong khala leho bai tare somna kanjina chingleibak angang ba somna kanjina chingleibak amu ba sidai uri je loi ure si chingje amu ka ba wangam ba singne du loisang gi bai wane haibok sing ure thangmai ban sing singkham tingkai gi a leire horaga ado thekna khoina chaliba Tri-Asian Highway ꯑꯁꯤ ꯃꯅꯨꯡꯒꯤ ꯆꯤꯡꯁꯤ ꯑꯗꯨꯝ ꯂꯣꯏꯈꯤꯕ ꯇꯠꯈꯤꯕ ꯃꯑꯣꯡꯅꯤꯅꯦ ꯑꯁꯤ ꯀꯥꯆꯤꯟꯁꯦ ꯇꯠꯇꯣꯔꯦ ꯐꯅꯥ ꯍꯨꯆꯟꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯅꯠꯇꯦ ꯁꯤꯃꯗꯤ ꯈꯔ ꯂꯩꯔꯒ ꯁꯤ ꯆꯤꯡꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯗꯕ ꯆꯤꯡꯁꯤꯃ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯖꯍꯧꯁꯅꯣ ꯍꯥꯏꯅ ꯁꯨꯔꯣꯟ ꯑꯃꯅ ꯆꯥꯔꯣꯟ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯎꯁꯣꯏꯄꯣꯛꯄꯤ ꯀꯧꯕ ꯂꯝꯗꯝꯗ ꯁꯤꯒꯤ ꯆꯤꯡꯁꯤꯃ ꯂꯩꯔꯝꯃꯤ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯂꯦꯛ ꯑꯃ ꯊꯣꯛꯂꯛꯑꯦ ꯆꯤꯡꯗꯤ ꯂꯩꯔꯗꯅ ꯑꯩꯈꯣꯏꯁꯦ ꯃꯥꯙꯨꯔꯤ ꯂꯦꯛ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯔꯦ ꯁꯤꯗꯤ ꯌꯦꯡꯕ ꯌꯥꯔꯦ ꯕꯣꯠꯀ ꯊꯝ ꯌꯥꯔꯅꯤ ꯃꯅꯤꯄꯨꯔꯤꯁꯦ ꯇꯦꯁ ꯇꯧꯕ꯭ꯔꯥ ꯃꯅꯤꯄꯨꯔꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯧꯔꯛꯄ
ꯄꯥꯅꯤꯄꯨꯔꯤ ꯀꯥꯏꯗꯩ ꯍꯧꯔꯛꯀꯦ ꯁꯤ ꯁꯥꯎꯠꯂꯣꯝꯒꯤ ꯇꯥꯔꯦ ꯇꯟ ꯃꯆꯥ ꯆꯥꯕ ꯃꯇꯝꯆꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯅꯤꯄꯨꯔꯤ ꯀꯥꯏꯗꯦ ꯃꯃꯤꯡꯗ ꯑꯗꯨꯝ ꯂꯩꯔꯦꯅꯦ ꯄꯥꯅꯤꯄꯨꯔꯤꯁꯦ ꯄꯥꯅꯤꯁꯨ ꯃꯤꯒꯤꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗ ꯏꯁꯤꯡ ꯇꯟ ꯏꯁꯤꯡ ꯇꯟ ꯇꯥꯗ꯭ꯔꯣ ꯏꯁꯤꯡ ꯇꯥꯏꯌꯦ ꯇꯟ ꯄꯥꯅꯤꯄꯨꯔꯤ ꯍꯥꯏꯗꯤ ꯏꯁꯤꯡ ꯇꯟ ꯂꯥꯛꯑꯣ ꯏꯁꯤꯡ ꯇꯟ ꯆꯥꯁꯦ ꯆꯥꯔꯣꯏ ꯑꯩ ꯆꯥꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯥꯒꯗꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯕꯣꯔꯥꯁꯨ ꯀꯥꯏ ꯐꯪꯒꯦ ꯃꯣꯏꯗ ꯄꯣꯀ꯭ꯔꯤꯒ ꯍꯥꯏꯕ꯭ꯔꯥ ꯆꯤꯀꯟ ꯕꯔꯒꯔ ꯂꯨꯄꯥ 80 ꯆꯤꯀꯟ ꯂꯦగ్ ꯄꯤꯁ ꯂꯨꯄा 100 चिकन बोरा लुपा 100 चिकन चौ लुपा 100 चिकन इक चौ लुपा अदु प्लेट अनि यामन्ने हे गुरुदु मिमी याहन त बिया ब्रो बोरा पानीपुरी इम तो कभी अते बोरा तंखाय मिमी सिंगु तंखाय नुमा आय बद्रो तंखाय यारुने यानी हे पुरकना कस्टमाइज नि कइनो याय कइनो अदु पूरा गना कपथोल ओरे कइनो इसिंग तन नाइना ऑर्डर तव यात्रा सातिन मरोम तांगबगा सातिन मरोम तांगबगा लौरगे सातिन नम ले नुपी दी माले अस लेडीज की 45 रो नुपाय दम पाने हां चिलाय जे ए फमबम लैती ए ओ सकुई याव तो फम याय कइनो उमो सार सवाई नि अस मिमी याव तो भी ट्रेडिशनल दा मिमी दो याम चानिंग दा भाई तारे को मिमी मैगी नत्रो मैगी टाइप नत्रो मिमी जे मैगी नत्रबा मैगी मचिमिनाव नि मैगी की मंदोम चागु मथों मन मा मैगी की दे मोय मैगी की क्लास होय दे नि होय क्लास है क्लासमेट हाय मैगी की क्लासमेट होय नुंग हाय तारे को अखोय दी चाबसिदी याम उनिंग दे अदुदुना अहान बसिदी चमच का थेंगाइना रगा ये चियर साबरा तौरगा चमच का चंगन थेंगाइना रगा अमतंग हुपचरगा वीडियो लोशन जगे